ꯃꯈꯣꯏꯗꯒꯤ ꯑꯍꯨꯝ ꯐꯪꯈ꯭ꯔꯦ ꯑꯩꯈꯣꯏ ꯀꯔꯤꯒꯤ ꯐꯪꯗꯅ ꯂꯩꯔꯤꯅꯣ ꯑꯗꯨꯔꯗꯤ ꯑꯩꯈꯣꯏ ꯇꯥꯟꯕ ꯇꯥꯏ ꯐꯪꯐꯝ ꯐꯪꯒꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯅꯤꯡꯍꯟꯕꯗꯤ ꯀꯔꯤꯒꯤꯅꯣ ꯑꯩ ꯌꯥꯝꯅ ꯁꯥꯡꯅꯗꯤ ꯉꯥꯡꯉꯔꯣꯏꯒꯗꯕ ꯃꯊꯪꯗ ꯉꯥꯡꯒꯗꯕ ꯌꯥꯝꯅ ꯂꯩꯔꯤ ꯑꯗꯨ ꯃꯇꯨꯡ ꯇꯥꯕ ꯃꯇꯝꯗ ꯂꯩꯔꯤꯕ ꯉꯁꯤꯒꯤ ꯏꯃꯥ ꯏꯕꯦꯟ ꯏꯆꯟꯁꯤꯡꯅ ꯉꯁꯤꯗ ꯊꯋꯥꯏ ꯌꯥꯎꯅ ꯁꯔꯨꯛ ꯌꯥꯕꯤꯔꯤꯁꯤꯁꯨ ꯍꯥꯏꯅ ꯇꯨꯡꯗꯁꯨ ꯌꯥꯕꯤꯗꯣꯏꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯈꯣꯡꯖꯪ ꯑꯁꯦ ꯂꯦꯞꯇꯅ ꯆꯦꯟꯁꯤꯟꯖꯒꯅꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡꯁꯨ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯁꯥ ꯊꯝꯃꯒ ꯌꯥꯝꯅ ꯁꯥꯡꯅ ꯉꯥꯡꯖꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯣꯖꯥ ꯑꯦꯟ ꯁꯤ ꯃꯗꯨꯁꯨ ꯊꯥꯒꯠꯆꯔꯤ ꯃꯇꯝ ꯑꯁꯤꯗ ꯌꯥꯝ ꯇꯦꯟꯇꯛꯅ ꯑꯩꯈꯣꯏꯒꯤ ꯑꯃꯤꯌꯥꯒ ꯍꯧꯕꯗꯒꯤ ꯂꯣꯏꯅ ꯆꯦꯟꯃꯤꯟꯅꯔꯛꯄ ꯑꯃꯤꯌꯥꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯃꯅꯤꯄꯨꯔꯤ ꯅꯦꯁꯅꯦꯜ ꯀꯥꯎꯟꯁꯤꯜꯒꯤ ꯋꯥꯔꯀꯤꯡ ꯄ꯭ꯔꯁꯤꯗꯦꯟꯠ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯁꯤꯃꯖꯤꯠꯀꯤ ꯃꯐꯝꯗꯒꯤ ꯌꯥꯝ ꯇꯦꯟꯇꯛꯅ ꯋꯥꯍꯩ ꯃꯔꯤ ꯃꯉꯥ ꯉꯥꯡꯉꯤ ꯑꯍꯥꯟꯕꯃꯛꯇꯗ ꯉꯁꯤ ꯃꯅꯤꯄꯨꯔꯤ ꯑꯣꯇꯣꯅꯣꯃꯁ ꯀꯥꯎꯟꯁꯤꯜ ꯐꯪꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯁꯤ ꯕꯣꯔꯥꯛ ꯇꯝꯄꯥꯛꯀꯤ ꯁꯤꯜꯆꯔꯒꯤ ꯁꯍꯔ ꯃꯌꯣꯜꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯗ ꯑꯋꯥꯕ ꯊꯤꯗꯅ ꯂꯝꯗꯝꯗꯒꯤ ꯂꯦꯡꯕꯤꯔꯛꯇꯨꯅ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯏꯃꯥꯁꯤꯡ ꯃꯅꯤꯄꯨꯔꯤ ꯃꯨꯁꯂꯤꯝ ꯄꯥꯉꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯔꯛꯇꯒꯤ ꯂꯥꯛꯄꯤꯔꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯄꯥꯉꯜ ꯏꯃꯥꯁꯤꯡ ꯑꯣꯜ ꯑꯁꯥꯝ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯃꯗꯤ ꯃꯔꯨꯑꯣꯏꯅ ꯑꯃꯤꯌꯥꯒꯤ ꯑꯩꯅ ꯊꯥꯒꯠꯄꯗꯇꯅ ꯋꯥꯠꯂꯒꯗꯕ ꯑꯃꯤꯌꯥꯒꯤ ꯅꯨꯄꯤ ꯅꯨꯄꯥ ꯚꯣꯂꯨꯟꯇꯤꯌꯔ ꯏꯅꯥꯎꯁꯤꯡ ꯏꯆꯥꯁꯤꯡ ꯈꯨꯗꯤꯡꯃꯛ ꯃꯐꯝꯗ ꯑꯩꯅ ꯑꯍꯥꯟꯕꯃꯛꯇꯗ ꯀꯣꯛꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯃꯅꯤꯄꯨꯔꯤ ꯑꯣꯇꯣꯅꯣꯃꯁ ꯀꯥꯎꯟꯁꯤꯜ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯐꯪꯗꯕ ꯌꯥꯗ꯭ꯔꯕ ꯃꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯂꯝꯗꯝꯁꯤꯗ ꯑꯩꯈꯣꯏꯅ ꯖꯦꯜꯍꯧꯕꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯆꯍꯤ 500 ꯍꯦꯟꯅ ꯈꯨꯟꯗꯥꯗꯨꯅ ꯂꯥꯛꯂꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯆꯤꯡꯅ ꯂꯥꯎꯖꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃ ꯁꯣꯛꯆꯤꯜꯂꯛꯂꯕꯅꯤ ꯑꯁꯤꯒꯤ ꯃꯔꯛ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯝꯗꯝꯁꯤꯗ ꯑꯩꯈꯣꯏꯅ ꯃꯥꯏ ꯊꯥꯡꯒꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯏꯖꯠ ꯀꯪꯗꯨꯅ ꯑꯩꯈꯣꯏ ꯁꯛꯇꯝ ꯀꯟꯗꯨꯅ ꯍꯤꯡꯁꯤ ꯍꯥꯏꯔꯕꯗꯤ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔꯤ ꯑꯣꯇꯣꯅꯣꯃꯁ ꯀꯥꯎꯟꯁꯤꯜ ꯐꯪꯕ ꯍꯥꯏꯕꯁꯤꯅ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯉꯥꯛꯂꯧ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯂꯕ ꯑꯃꯁꯨꯡ ꯐꯪꯒꯗꯧꯔꯕ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯆꯥꯝꯃ ꯂꯩꯔꯕ ꯑꯗꯨꯒꯨꯝꯂꯕ ꯗꯤꯃꯥꯟꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯗꯤꯃꯥꯟ ꯑꯁꯤ ꯐꯪꯒꯗ꯭ꯔꯥ ꯐꯪꯉꯣꯏꯗ꯭ꯔꯥ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯂꯩꯅꯕꯒꯤ ꯃꯇꯝ ꯌꯥꯝꯅ ꯍꯧꯈ꯭ꯔꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯐꯪꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯐꯪꯐꯝ ꯊꯣꯛꯄ ꯂꯤꯖꯤꯇꯤꯃꯦꯠ ꯐꯪꯐꯝ ꯊꯣꯛꯄ ꯑꯗꯨ ꯎꯅꯥꯕꯤꯅꯤ ꯑꯃꯁꯨꯡ ꯐꯪꯕꯗ ꯑꯩꯈꯣꯏꯅ ꯇꯥꯟꯕꯗ ꯉꯝꯒꯗꯕ ꯑꯗꯨ ꯎꯅꯥꯕꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯃꯥꯒꯤ ꯈꯨꯗꯤꯡꯃꯛꯇꯒꯤ ꯑꯩꯈꯣꯏ ꯐꯪꯗꯕ ꯌꯥꯗ꯭ꯔꯕ ꯁꯤꯔꯕꯁꯨ ꯊꯋꯥꯏ ꯐꯥꯔꯕꯁꯨ ꯐꯪꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯀꯥꯡꯈꯨꯜ ꯃꯨꯠꯄ ꯆꯥꯕꯒꯤ ꯂꯝꯕꯤ ꯂꯥꯛꯀꯗꯕ ꯑꯗꯨꯅ ꯃꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯥꯡꯈꯨꯜ ꯃꯨꯠꯈꯤꯕ ꯑꯩꯈꯣई ꯁꯛꯇꯝ ꯉꯥꯡꯅꯤꯡꯉꯥꯏ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯑꯗꯨ ꯑꯇꯩ ꯂꯩꯇ꯭ꯔꯕꯗꯤ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯤ ꯑꯣꯇꯣꯅꯣꯃꯁ ꯀꯥꯎꯟꯁꯤꯜ ꯍꯥꯏꯕ ꯇꯥꯕꯤ ꯑꯁꯤ ꯍꯥꯏꯔꯤꯕ ꯗꯤꯃꯥꯟ ꯑꯁꯤ ꯑꯩꯈꯣꯏ ꯐꯪꯗꯕ ꯌꯥꯗ꯭ꯔꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯨꯗꯤꯡꯃꯛꯅ ꯊꯥꯖꯃꯤꯟꯅꯔꯒ ꯑꯣꯜ ꯑꯁꯥꯝ ꯃꯅꯤꯄꯨꯔꯤ ꯌꯨꯠ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯤꯌꯥꯟꯒꯤ ꯂꯤꯁꯤꯡ ꯃꯈꯥꯗ MNC ꯑꯃꯁꯨꯡ ꯑꯣꯜ ꯑꯁꯥꯝ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟ ꯅꯠꯇ꯭ꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞ ꯀꯌꯥꯅ ꯆꯨꯡꯁꯤꯟꯃꯤꯟꯅꯗꯨꯅ ꯉꯁꯤ ꯆꯪꯁꯤꯜꯂꯛꯏꯕ ꯈꯣꯡꯖꯪ ꯑꯁꯤ ꯑꯩꯈꯣꯏ ꯊꯥꯒꯠꯄꯗ ꯉꯥꯏꯒꯅꯤ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯖꯪ ꯑꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯒꯗꯕ ꯑꯩꯈꯣꯏ ꯍꯥꯏꯕ ꯉꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯕ ꯉꯁꯤ ꯑꯩꯈꯣꯏ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯂꯥꯛꯏꯕ ꯉꯁꯤꯒꯤ ꯕꯣꯔꯥꯛ ꯇꯝꯄꯥꯛꯀꯤ ꯉꯁꯤ ꯁꯤꯜꯆꯔꯒꯤ ꯃꯌꯣꯜꯗ ꯊꯛ ꯅꯤꯛꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯑꯇꯣꯞꯄ ꯂꯣꯟ ꯉꯥꯡꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯈꯨꯟꯅꯥꯏ ꯄꯨꯟꯅ ꯂꯥꯛꯂꯤꯕꯁꯤ ꯑꯁꯤꯗꯒꯤ ꯆꯥꯝꯃ ꯍꯦꯟꯅ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯆꯪꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯃꯤꯟꯅꯁꯤ ꯂꯥꯛꯂꯤꯕ ꯑꯁꯥꯝ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟꯒꯤ ꯃꯅꯨꯡꯗ ꯒꯨꯋꯥꯍꯥꯇꯤꯒꯤ ꯇꯦꯖꯄꯨꯔꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯃꯤꯌꯥ ꯑꯃꯁꯨꯡ MNCꯅ ꯃꯥꯡ-ꯁꯤꯡꯅꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯕꯨ ꯏꯍꯧꯁꯤꯗ ꯁꯄꯣꯔꯠ ꯇꯧꯕ ꯉꯁꯤ ꯑꯃꯁꯨꯡ ꯇꯨꯡꯗꯁꯨ ꯁꯄꯣꯔꯠ ꯇꯧꯒꯗꯕ ꯑꯇꯣꯞꯄ ꯂꯨꯞ ꯀꯌꯥ ꯃꯔꯣꯝꯒ ꯈꯨꯠꯁꯝꯅꯔꯒ ꯍꯥꯏꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯁꯣꯏꯗꯅ ꯆꯠꯊꯒꯅꯤ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯗꯨꯗꯁꯨ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯃꯥꯁꯤꯡ ꯈꯨꯗꯤꯡꯃꯛꯅ ꯃꯁꯤ ꯁꯔꯨꯛ ꯌꯥꯕ ꯁꯥꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯁꯪꯁꯊꯥꯁꯤꯡ ꯑꯃꯁꯨꯡ ꯉꯁꯤ ꯁꯔꯨꯛ ꯌꯥꯗꯕ ꯁꯔꯨꯛ ꯌꯥꯕ ꯉꯝꯍꯧꯗꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯃꯩꯔꯥꯒꯤ ꯏꯃꯥꯁꯤꯡ ꯑꯃꯁꯨꯡ ꯑꯃꯤꯌꯥꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯑꯩꯅ ꯊꯥꯖꯔꯣꯏꯕ ꯑꯃꯤꯌꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯑꯩꯅ ꯇꯣꯟ ꯁꯦꯜ ꯑꯩ ꯋꯥꯍꯩ ꯑꯃꯅꯤ ꯉꯥꯡꯕ ꯇꯦꯟꯖꯤꯟꯖꯔꯦ ꯊꯦꯡꯛ ꯌꯨ ꯅꯣꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ